अꯉाꯡ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯑꯣꯏꯔꯣ ꯀꯔꯤꯅꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯒꯥꯔꯤ ꯄꯩꯅ ꯆꯦꯟꯕꯅꯤꯅꯀꯣ ꯒꯥꯔꯤ ꯑꯆꯧꯕ ꯃꯆꯥ ꯍꯩꯕ ꯃꯌꯥꯝ ꯆꯦꯟꯕꯅꯤꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯗꯤ ꯆꯦꯛꯁꯤꯜꯂꯤꯉꯩꯗꯗꯤ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯐꯕ ꯃꯃꯥ ꯃꯄꯥꯗꯁꯨ ꯐꯩ ꯑꯗꯨꯒ ꯊꯧꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯗꯤ ꯃꯈꯣꯏꯅ ꯁꯥꯏꯠ ꯇꯧꯔꯒ ꯆꯠꯄꯕꯨ ꯆꯠꯂꯝꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯁꯤꯒꯤ ꯃꯀꯣꯛꯇꯅꯦꯕ ꯀꯩꯅꯣꯁꯤ ꯍꯨꯛꯆꯟꯈ꯭ꯔꯦꯕ ꯁꯤꯒꯤ ꯆꯐꯨꯁꯦ ꯇꯦꯛꯁꯤ ꯑꯃ ꯍꯨꯠꯆꯟ ꯃꯀꯣꯛꯇ ꯄꯨꯔꯥ ꯑꯁꯤ ꯂꯧꯊꯣꯛꯄꯅꯦꯕ ꯂꯥꯛꯅꯔꯤꯁꯦ ꯃꯀꯣꯛ ꯑꯁꯤꯗ ꯑꯃꯨꯛꯀ ꯊꯣꯛꯄ ꯒ꯭ꯔꯥꯏꯟꯗꯔꯅ ꯑꯣꯏꯅ ꯃꯥꯅ ꯈꯥꯏꯔꯤꯁꯦ ꯃꯥꯅꯤ ꯃꯀꯣꯛꯇ ꯈꯥꯏꯁꯦ ꯃꯥ ꯑꯗꯨꯝ ꯆꯠꯂꯤꯅꯦ ꯁꯤꯕꯇꯥꯅꯤꯅꯦ ꯑꯗꯨꯅꯦ ꯑꯗꯨ ꯁꯤ ꯁꯥꯟꯅꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯦꯕ ꯁꯤꯅꯦꯕ ꯕꯦꯔꯥ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯁꯤ ꯃꯥꯏ ꯃꯃꯥꯗꯨꯅ ꯎꯔꯒ ꯀꯔꯤꯅꯣ ꯈꯜꯂꯝꯗꯕꯁꯤ ꯃꯄꯥꯗꯨꯅ ꯎꯔꯒ ꯀꯔꯤꯅꯣ ꯈꯜꯂꯝꯗꯕꯁꯤ ꯋꯥꯈꯜ ꯋꯥꯔꯝꯒꯅꯤ ꯃꯃꯥꯒ ꯃꯄꯥꯒꯁꯤ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯁꯨ ꯋꯥꯏꯑꯦꯕ ꯀꯞꯄꯤ ꯑꯉꯥꯡꯁꯦ ꯀꯞꯄꯤ ꯃꯅꯨꯡꯗꯅꯦꯕ ꯁꯤ ꯀꯞꯄꯤꯁꯤ ꯇꯦꯛꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯣꯏꯖꯅꯦꯕ ꯀꯞꯄꯤꯁꯤ ꯑꯩꯈꯣꯏ ꯎꯕ ꯅꯠꯇꯦꯕ ꯁꯤ ꯀꯛꯏꯁꯤ ꯊꯦꯡꯒꯅꯤ ꯊꯦꯡꯉꯣꯏꯗꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯕ ꯕ꯭ꯂꯥꯏꯟ ꯑꯃꯗꯅꯦꯕ ꯀꯛꯀꯗꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯃꯀꯣꯛꯅ ꯃꯅꯨꯡꯗꯅꯤ ꯂꯩꯔꯤꯁꯦ ꯐꯅ ꯀꯟꯅ ꯂꯥꯛꯅꯔꯤ ꯆꯦꯛꯁꯤꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯆꯦꯛꯁꯤꯟꯗꯕꯗꯨꯗ ꯇꯥꯔꯦ ꯁꯤꯗ ꯑꯉꯥꯡꯁꯦ ꯑꯄꯤꯛꯄ ꯂꯩꯔꯗꯤ ꯄꯣꯠꯁꯦ ꯑꯃ ꯑꯣꯏꯔꯣ ꯍꯣꯏ ꯃꯊꯛꯇ ꯐꯪꯗꯅꯕ ꯊꯥꯡꯒꯠꯄꯤꯕ ꯑꯉꯥꯡꯈꯩꯁꯤꯗꯤ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯃꯣꯏ ꯀꯔꯤ ꯃꯌꯥꯗ ꯀꯔꯤ ꯆꯥꯁꯤꯟꯈꯤꯗꯒꯦ ꯈꯪꯕꯟꯗꯦ ꯃꯣꯏ ꯃꯅꯥꯛꯇ ꯃꯣꯏ ꯃꯌꯥꯗ ꯍꯥꯞꯄ ꯌꯥꯕ ꯄꯣꯠ ꯁꯥꯟꯅꯕꯗ ꯁꯣꯛꯄ ꯌꯥꯕ ꯄꯣꯠ ꯁꯤꯒꯨꯝꯕꯁꯦ ꯑꯉꯥꯡꯗꯒꯤꯗꯤ ꯊꯥꯞꯅ ꯊꯝꯅꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯁꯣꯛꯈꯤꯗ꯭ꯔꯅ ꯈꯜꯂꯒ ꯃꯥ ꯂꯦꯞꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯋꯦ ꯑꯗꯨꯗꯤ ꯌꯥꯗꯗꯅ ꯂꯩꯔꯦ ꯏꯃꯥ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯔꯤꯅꯤ ꯈꯜꯂꯝꯕꯅꯤ ꯌꯥꯝꯅ ꯉꯛꯏꯕ ꯑꯃꯅ ꯃꯈꯣꯏꯅ ꯑꯉꯥꯡꯁꯦ ꯃꯌꯨꯝꯗ ꯂꯥꯛꯅꯔꯝꯃꯒ ꯗꯣꯛꯇꯔꯗ ꯄꯨꯔꯛꯄ ꯃꯥꯜꯂꯦꯕ ꯗꯣꯛꯇꯔ ꯃꯥꯜꯂꯦꯕ ꯑꯃ ꯂꯣꯛ ꯑꯃ ꯌꯥꯎꯔꯤꯁꯦ ꯗꯣꯛꯇꯔꯗꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯅꯁꯨ ꯒ꯭ꯔꯥꯏꯟꯗꯔ ꯀꯩꯅꯣ ꯇꯧꯕꯩ ꯃꯑꯣꯡ ꯂꯧꯊꯣꯛꯄꯩ ꯃꯑꯣꯡ ꯗꯥꯛꯇꯔꯁꯨ ꯑꯁꯤꯒꯤ ꯃꯦꯆꯤꯟ ꯒ꯭ꯔꯥꯏꯟꯗꯔꯁꯤꯗꯤ ꯊꯔꯝꯃꯣꯏꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯆꯦꯛ ꯁꯨꯕ ꯌꯨꯝ ꯁꯨꯕ ꯑꯁꯨꯝꯕꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯝꯕꯗꯒꯤ ꯂꯧꯔꯒ ꯈꯥꯏꯕ ꯑꯣꯏꯔꯝꯃꯅꯤ ꯁꯣꯏꯗꯅ ꯗꯥꯛꯇꯔꯗꯗꯤ ꯑꯁꯤꯒꯤ ꯃꯦꯆꯤꯟ ꯑꯁꯤ ꯀꯩꯁꯨ ꯊꯝꯃꯣꯏꯕ ꯃꯕꯨꯛ ꯈꯥꯏꯅꯉꯥꯏꯗꯤ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯑꯦꯅ ꯈꯜꯂꯣ ꯅꯪꯒꯤ ꯅꯆꯥꯗ ꯊꯣꯛꯑꯦꯅ ꯈꯜꯂꯣ ꯁꯤ ꯀꯅꯥ ꯅꯨꯡꯉꯥꯏꯅꯤ ꯄꯨꯔꯥ ꯋꯥꯕ ꯑꯃꯅꯤ ꯃꯀꯣꯛꯁꯤ ꯁꯣꯛꯈꯤꯗ꯭ꯔꯦꯅ ꯃꯅꯨꯡꯁꯤꯗ ꯋꯥꯆꯔ ꯀꯔꯤ ꯀꯔꯤꯅꯣ ꯅꯝꯁꯤꯟꯕ ꯂꯥꯛꯅꯔꯤꯑꯕ ꯑꯉꯥꯡꯁꯦ ꯁꯣꯔꯕꯨ ꯐꯨꯟꯗꯅꯕ ꯋꯥꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯍꯥꯞꯄꯤꯕ ꯋꯥꯆꯔꯁꯤꯡ ꯑꯁꯤꯅꯅꯤꯀꯣ ꯑꯉꯥꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯣꯔ ꯍꯣꯟꯕꯗ ꯋꯥꯁꯤꯜꯂꯝꯗꯣꯏꯁꯦ
นี่มันใต้ไปไล่เนี่ยว่าคือดักเตอร์ที่นักเขาห้วยลงมาแน่ครับเขารู้ดูแบบคนไล่ไปว่ามีผู้โดนเขาห้วยลงมาแน่นี่ดักเตอร์น่าจะสิไปเดียวเต็มเลยก็เลยยุ่งตัวมาเชี่ยกันหรือเขาโชคเขาเลยโชคคนละไหนอย่าโดนมันยากันตัวผมมาแล้วชัดเป็นลักไหนดิสิ่งใครแบบนั้นหรอมันเตี้ยก็มันจะจริงพักตัวเป็นลักไหนนี่ไงก็กันได้Ada dia lah pusing ya macam. Hak pelak ni. Saya dah cakap ni kalau foto. Saya YouTube, saya Facebook kan. Moi di kurai di kita kena maka. Moi di hai ni. Tiga sekian, tiga kai saya. Hai rega dia sesuatu. Kalau ni tu, itu dah selesai. Terus kerana terlalu terpadu. Wajar enam belas nih ya, maka cuma dia maka kiri nih. Masa itu kan ngai oi. Mana sok kan ngai. Ngai je बनाना सक्सेस करता है पर वो कम ये है Mana ngang wa cendor me pas.
ꯃꯄꯥꯁꯤꯡꯁꯦ ꯈꯟꯗꯕꯩꯅꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯊꯣꯛꯑꯒ ꯈꯥꯏꯈ꯭ꯔꯕꯅꯤ ꯈꯥꯏꯗꯦ ꯈꯥꯏ ꯊꯣꯛꯄꯗ ꯌꯦꯡꯉꯁꯤ ꯑꯁꯤꯅ ꯆꯤꯡꯊꯣꯔꯛꯑꯗꯤ ꯌꯥꯕꯁꯨ ꯌꯥꯏ ꯌꯥꯝꯅ ꯄꯤꯛꯄ ꯀꯣꯟ ꯑꯣꯏ ꯃꯥꯅꯤ ꯃꯥꯒꯤ ꯀꯣꯟꯁꯤꯀꯣ ꯌꯥꯝ ꯄꯤꯛꯏ ꯃꯀꯣꯛ ꯑꯁꯤꯅ ꯀꯌꯥꯝ ꯆꯥꯎꯔꯒ ꯍꯥꯞꯆꯤꯟꯈꯤꯕꯗꯨꯅ ꯆꯟꯕ ꯂꯧꯊꯣꯛꯄꯗꯅ ꯌꯥꯗ꯭ꯔꯕ ꯑꯉꯥꯡꯁꯤ ꯆꯠꯄ ꯀꯣꯏꯆꯦꯟ ꯆꯦꯜꯂꯕ ꯑꯉꯥꯡꯅꯤ